Kuki kutlai paiba singna kaplakpa oiramgani chingnaba nongmai maruna panbadagi tangkhul nupa ani lekidre hairi pawasna hai thodok asing ase numit yongba matungda National Highway number 202 Imphal dagi ukhul chatpagi lambida leiba TM Kasom khul mapa yorokpada thokibane thodok aduda gari ahum amasu akai toi thoki hairi lekidraba mioi sing adugi manungda amana ukhul district ke tasar khuldagi SW Chinausang apokpa SW Ruichumhau kawi mahang masagi chahi nifutaruk rom sure madi Naga Regiment ki retired personnel ni hairi lekidraba mioi amana ukhul district ke Kharasom village dagi Yaruingam basum chahini funithoi apokpa thuimi basum kawi hairi ningsing bayabade ngarang khaptamak Chief Minister Yumnam Khemchana lambi asimaktada ukhul tamna chatuna miyamga unaraga wari sanakibani amadi miyamna thengnariba awaba amasung khudong chadaba sing adu athubada kokhalagani haina thajaba pikibani